Yaosang numit humnida tensinaba appeal taubaga mari lainana ngasi HEIROK Part 3 da leiba Ningol Club Temporary Office ta paugi mifam ama pangthokre. Paugi mifam aduga mari lainana Ningol Club ki Secretary Moirangthem Inungan Bichanu na haikibada. Leibaki irang asina maram oiraga miyoi kaya ama awaba taduna relief camp ta punsi leli. Miyoi kaya ama gimikap mirau khol leptri. Masi pumnamakasi ay koina kanta minaraga numit humnida Yaosang ngasi tensin biyu. May harau matam sang na kuina pangthok panahiram kaya amada mangzaba piri. Batam kuina harau kumay pangthok pana arembada sel kahen na chatnaba maram oihalibani aduga inkhalakliba naha kaya ama nisa charaknaba maram oihalibani. Nisa chasilaga abirtaybagi namada nupisingda masa sokpa. Molestation ki thawong kaya ama chathanaba kudong chaba piba amasu oihalli. Amaromda thabal chongfamdagi nupi machasingbu kokthokpiraga izat manghanbata natana gang rape fauba chathakibagi thawong kaya ama mamang thakta leikre. Aduga bosem amadi kosem na loba exam mayoknariba satra satri mahairoisingda henna wakhal charangnaba pokhanba aduga mahai masing tambadasu akaibo oihanba. Amaromda lambida thawri thatpa asina emergency lakpa ana ayek purakpasingda henna kudong thinaba maram oihalakpa. Asigumba kaya asi ay koina punna wakal taminaraga. Yaosang kumay asi numit humnida tensin minasi. Yaosang kumay asida miram gi chatnabi kaya changsinduna abirtay na ba, ising hainaba thawri thatpasing asidagi khara nathairaga. Ay koy isagi leijaramba natki oiba mawongda yaosang kumay asi pangthok minasi. Aduga kumay harawda accident na chingba pamdaba thogdoksing thoktanaba ay koy punna cheksin minasi maramaduna. Iramdam asida laibiriba maru oina mama mapa oibasingna machasingna kumay harawda matam kahen na manghanbada ayaba pibidaba cheksinna yengsinbiba tangai fade. Asigumba kudong tiningay oiba kaya asi ay koina kanta minaraga wakal taminaraga. Yaosang numit humnida tensin minasi loinana. Lamdam asida lairiba club Mairapaibi amadi CSO singnasu mating pangbiyu haina Ningol Club ki maikaydagi pukning chingsilakli. Paugi mifamaduda Ningol Club ki Vice President Kundrak Pampuza amadi Finance Secretary Laisram Tarusu Sarukyaki. May 30 thorakriba lebaki irang asina maram oiraga miyoi kaya ama awaba taduna relief camp da pusileli. Miyoi kaya amagi mikap mirau khol leptri. Masi pumnama asi aikoina kanthaminaraga numit humnida yaosang asi tensin biyu. Kumay harau matang kuina sangna pangthokpana hiram kaya amada mangjaba piribani. Kumay harau matang kuina sangna pangthokpana sel kahena chatnaba maram oihalibani. Aduga inkhalakliba naha kaya ama nisa saraknaba maram oihanba. Nisa chasillaga abirtaybagi namada nupisingda masa sokpa haibadi molestation gi thawong kaya chathanaba khudongchaba piba amasu oihalli. Thabal chongfamdagi nupi machasingbu kokthokpiraga izat manghanbata natana gang rape fauba chathakibagi thawong kaya ama mamang thakta leikre. Aduga bosem amadi kosem na loba exam mayoknariba satra satri mahairoisingda hena wakhal charangnaba pokhanba aduga mahai masing tambadasu akaiba oihanba. Amaromda lambida thawri thatpa asina emergency lakpa kayada ana ayek purakpasingda hena khudongthinaba maram oihalakpa. Asina singba kaya asi ikoina punna wakan taminaraga yaosang kumhay asi numit humnida tensin minasi. Amaromda asigumba miramgi chatnabi kaya chingsanduna abirtayba ising hainaba thawri thatpasing asidagi khara nathairaga ikoi isagi leijaramba natki oiba mawongda pangthokminasi. Kumhay harawda accident na chingba pamdaba thogdoksing thoktanaba aikoi punna cheksinminasi. Maram aduna iramdam asida leibiriba maru oina mama mapa oibasingna masasingna kumhay harawda matam kahena manghanbada ayaba pibidaba cheksina yengsinbiba tangai fade. Asigumba khudongthiningai oiba kaya asi aikoina kanthaminaraga wakhal taminaraga yaosang numit humnida tensin minasi. Loinana lamdam asida leiriba club Mairapaibi CSO singnasu mating pangbiyu haina Ningol Club ki maikaydagi pukning chingsinjari.